Kuki terrorist singna oinam Thoithoi amadi thokchom Thoithoibabu hostage oina fazinduna thamlakpa ngasiga tharaga numit marini shukre adubu hauzik fawbagi oina Kuki terrorist sing asigi makhutta lairiba Thoithoi amadi Thoithoibabu rescue daunaba state laingak amadi central force singna kari karamba thabak thauram sing paikhatli haiba chap chana khangbangamdri nakalamaromda chief minister Nongthombam Virenna chair lauduna ruling amadi opposition ge MLA singa ngarang mifam pangthoktuna Kuki terrorist singi makhutta lairiba mioi ani asi tekta kaidana lauthoknaba kari karamba thabak paikhatpa yai haibagi matangda khanaba laikre Amaromda social media da viral chatpa video amada Kuki terrorist singi makhutta lairiba makhoi ani gi punsi kanbina ba chief minister Nongthombam Birenda haijarakpaga loinana makhoibu phaduna thamliba mayamba singi demand sing adu athubada yabiu haina appeal tawrakpa laikhrabani adubu hauzik fawbagi oina makhoibu phariba mioi sing aduna laingakta kari karamba demand tawrakpano haibadi chapchana khangbangamdri Panbayaba amana tha sigi tangkun gatareta new kaithen manbi da pangthokpa army recruitment rally da yaunanaba ningombam Johnson na oinam Thoithoi amadi thokchom Thoithoibaga loinana chatpada soibadagi kangpokpi lomgi kaithel manbi romda changsilubadagi Kuki terrorist singna makhoi ahum phakhibani adubu ningombam Johnson di Assam Rifles na rescue dauduna police ta sinaraba matung yumgi mioi singda kusinakre aduga Thoithoi amadi Thoithoibadi mafam khangdana leirakibani